ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯕꯦꯂꯩꯒꯤ ꯆꯍꯤꯗꯣ ꯑꯉꯥꯡ ꯑꯣꯏꯗ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯐꯖꯕꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯗ꯭ꯔꯤ꯫ ꯄꯥꯈꯪ ꯀꯌꯥꯒ ꯄꯣꯠꯐꯝꯗ ꯄꯨꯜꯂꯒ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯋꯥꯔꯦꯝ ꯁꯨꯗꯨꯅ ꯂꯩꯊꯣꯛꯏ꯫ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯃꯃꯧꯁꯤꯡꯅ ꯇꯧꯗꯅꯕ ꯀꯌꯥꯔꯛ ꯍꯥꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯅꯥꯗ ꯍꯥꯞꯇꯦ꯫ ꯉꯁꯤꯁꯨ ꯈꯨꯟꯒꯤ ꯈꯨꯟꯖꯤꯟꯗ ꯐꯝꯕ ꯄꯣꯠꯐꯝꯗꯨꯗ ꯅꯨꯄꯥ ꯄꯥꯈꯪ ꯑꯃꯒ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩ꯫ ꯈꯪꯗꯦꯗ, ꯆꯍꯤꯅꯒ ꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯄꯅꯤ꯫ ꯑꯔꯤꯕꯤ ꯑꯣꯏꯕꯩ ꯑꯋꯥꯕꯁꯦ ꯑꯔꯤꯕꯤ ꯑꯣꯏꯕꯤ ꯈꯛꯇꯅ ꯈꯪꯉꯦ ꯍꯥꯏꯗꯨꯅꯤ꯫ ꯅꯨꯄꯥ ꯑꯃꯠꯇꯅ ꯑꯩꯁꯦ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯇꯦ ꯍꯥꯏꯕꯅꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ꯫ ꯑꯩꯁꯦ ꯀꯩ ꯑꯁꯣꯏꯕ ꯌꯥꯎꯔꯕꯅꯣ ꯈꯪꯗꯦ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛ ꯊꯤꯅꯁꯨ ꯇꯝꯂꯝꯃꯤ꯫ ꯍꯦꯔ ꯑꯩꯁꯦ, ꯏꯆꯦꯕꯨ ꯀꯅꯥꯅ ꯂꯥꯏꯕꯛ ꯊꯤ ꯍꯥꯏꯔꯤꯅꯣ? ꯏꯆꯦꯗ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯅꯨꯄꯥꯗꯣ ꯃꯃꯤꯠ ꯇꯥꯡꯂꯕꯅꯤ꯫ ꯑꯩ ꯐꯥꯎꯕ ꯏꯆꯦꯒꯤ ꯐꯖꯕꯁꯦ ꯎꯕꯗ ꯉꯥꯎꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯒ ꯏꯆꯦꯒ ꯎꯅꯔꯤꯕꯁꯦ? ꯏꯆꯦꯅꯕꯨ ꯌꯥꯕꯤꯔꯕꯗꯤ ꯉꯁꯤ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯆꯦꯜꯂꯁꯨ ꯌꯥꯏ ꯑꯩꯒꯤꯗꯤ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥꯇꯥꯁꯤꯗ ꯏꯕꯦꯂꯩꯗꯣ ꯍꯥꯏꯐꯦꯠ ꯏꯀꯥꯏꯕ ꯁꯥꯗꯨꯅ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯏ, ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯃꯤ꯫ ꯀꯔꯤ ꯋꯥꯅꯣꯗ ꯅꯪꯁꯨ? ꯑꯩꯕꯨ ꯅꯌꯨꯝꯗꯨꯗ ꯄꯨꯁꯤꯜꯂꯗꯤ ꯅꯣꯏꯒꯤ ꯏꯃꯥ ꯄꯥꯕꯅ ꯅꯪꯕꯨ ꯑꯃꯨꯛ ꯏꯟꯊꯣꯛꯄꯤꯕ ꯁꯣꯏꯗꯦꯀꯣ꯫ ꯅꯪꯒ ꯑꯩꯒ ꯌꯦꯡꯅꯔꯗꯤ ꯆꯍꯤꯁꯦ ꯑꯩꯅ ꯐꯅꯌꯥꯝ ꯍꯜꯂꯝꯒꯅꯤ꯫ ꯆꯍꯤꯒꯤ ꯋꯥꯕꯨ ꯀꯩꯅꯣ ꯏꯆꯦ? ꯅꯨꯄꯤꯅ ꯆꯍꯤ ꯍꯟꯕ ꯂꯧꯕꯁꯦ ꯏꯅꯥꯛ ꯈꯨꯜꯂꯤ, ꯁꯦꯜ ꯄꯥꯏ, ꯅꯨꯡꯉꯥꯏ ꯍꯥꯏꯅꯔꯤꯗꯨꯗꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯏꯆꯦ ꯂꯧꯔꯒ ꯑꯃꯨꯛꯇ ꯄꯨꯟꯁꯤꯁꯤ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯑꯝꯇ ꯂꯩꯒꯦ꯫ ꯋꯥꯃꯟꯈ꯭ꯔꯦ ꯑꯩꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ꯫ ꯋꯥꯅ ꯍꯧꯔꯛꯂꯒ ꯋꯥꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯗꯣꯏ ꯁꯔꯨꯛ ꯏꯆꯦ ꯂꯧꯔꯒ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔꯁꯤ ꯅꯨꯡꯉꯥꯏꯅ ꯑꯝꯇ ꯂꯩꯒꯦ꯫ ꯑꯗ ꯇꯥꯏꯍꯦ, ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯌꯦ꯫ ꯑꯗꯣ ꯉꯁꯤꯗꯤ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯑꯗꯣ ꯑꯩꯕꯨ ꯌꯥꯝ ꯇꯧ ꯉꯝꯕꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯣꯏꯅ ꯑꯃꯨꯛ ꯎꯈꯤꯗꯣꯏꯖꯥꯠꯂꯣ? ꯀꯩ ꯋꯥꯅꯣ ꯏꯆꯦꯅ ꯍꯥꯏꯅꯤꯡꯕꯗꯣ ꯅꯧꯄꯥꯗ ꯀꯣꯏꯗꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ꯫ ꯍꯧꯖꯤꯛꯇꯒꯤ ꯑꯗꯨ ꯌꯥꯝ ꯀꯣꯏꯔꯗꯤ ꯍꯌꯦꯡꯋꯥꯏ ꯂꯩꯃꯤꯟꯅꯕꯗ ꯀꯝꯗꯧꯅꯤ? ꯇꯨꯡꯒꯤ ꯈꯜꯂꯒ ꯋꯥ ꯉꯥꯡꯕꯁꯦ ꯀꯣꯏꯗꯅ ꯉꯥꯡꯕꯤꯔꯣ ꯍꯧꯖꯤꯛꯇꯒꯤ꯫ ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄ ꯋꯥꯁꯤꯃ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦꯗ꯫ ꯀꯃꯥꯏꯅꯕꯨ ꯍꯥꯏꯗꯣꯏꯅೋ ꯈꯪꯗ꯭ꯔꯦ꯫ ꯑꯗꯣ ꯌꯥꯝ ꯏꯀꯥꯏꯅꯅꯤꯀꯣ ꯑꯩꯅ ꯉꯁꯤ ꯍꯥꯏꯗꯣꯏꯁꯦ꯫ ꯁꯠ ꯍꯥꯏꯔꯣ ꯀꯩꯗꯧꯒꯦ ꯏꯆꯦ? ꯁꯨꯝ ꯀꯣꯊꯗꯅ ꯂꯩꯔꯦ꯫ ꯍꯥꯏꯗꯧ ꯋꯥꯗꯣ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯅꯅꯥꯎꯗꯨꯕꯨ ꯑꯃꯨꯛ ꯏꯀꯥꯏꯗꯅ ꯂꯩꯔꯦ꯫ ꯍꯦꯛ ꯍꯥꯏꯕꯗꯣ ꯉꯝꯗ ꯇꯧꯔꯤꯅꯤꯅꯦ꯫ ꯅꯪꯕꯨ ꯁꯦꯜꯒ ꯀꯣꯝꯕ꯭ꯔꯣ? ꯀꯣꯝꯂꯗꯤ ꯈꯤꯇ ꯂꯧꯒꯦ, ꯊꯨꯅ ꯑꯃꯨꯛ ꯁꯤꯡꯕꯤꯒꯦꯗ꯫ ꯀꯩꯁꯨ ꯀꯨꯏꯅ ꯁꯤꯖꯤꯟꯅꯗꯧꯕ ꯅꯠꯇꯦ꯫ ꯑꯩꯁꯦ ꯍꯟꯗꯛꯇꯤ ꯁꯦꯜ ꯈꯔ ꯆꯤꯟꯕ, ꯃꯤꯗ ꯍꯪꯕꯁꯨ ꯄꯤꯅꯤꯡꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯅ ꯁꯤꯡꯂꯣꯏ ꯀꯥꯏꯅ ꯈꯟꯕꯩꯔ ꯈꯪꯗꯦ, ꯍꯪꯂꯨꯕ ꯈꯨꯗꯤꯡ ꯂꯩꯇꯦ ꯂꯩꯇꯦꯅ ꯂꯣꯏꯅ ꯍꯦꯛꯇ ꯈꯨꯝꯃꯤ꯫ ꯑꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯆꯦꯅ ꯉꯁꯥꯏꯗꯒꯤ ꯏꯀꯥꯏ ꯀꯥꯏꯅ ꯍꯥꯏꯗꯣ꯫ ꯑꯩꯗꯤ ꯀꯔꯤ ꯋꯥꯅꯣ ꯈꯜꯂꯨꯔꯦ꯫ ꯁꯦꯜꯒꯤꯕꯨ ꯀꯩꯅꯣ, ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ꯫ ꯑꯋꯥꯠ ꯑꯄꯥ ꯑꯇꯩ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ, ꯑꯩꯅ ꯂꯩꯔꯕꯗꯤ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯂꯒ ꯂꯣꯏꯔꯦ꯫ ꯏꯆꯦꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯈꯔ ꯂꯩꯔꯒ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯧꯔꯕꯅꯤ꯫ ꯏꯆꯦꯅ ꯉꯁꯤꯈꯛ ꯁꯦꯜ ꯍꯪꯕꯁꯤꯗ ꯑꯩꯅ ꯄꯤꯗ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯁꯦ ꯌꯥꯝꯗꯤ ꯑꯌꯥꯎꯕ ꯈꯔꯁꯦ ꯑꯗꯨꯝ ꯂꯧꯍꯧꯔꯣ, ꯃꯊꯪꯗꯤ ꯌꯥꯝ ꯄꯤꯕ ꯉꯝꯕ ꯑꯣꯏꯒꯦ꯫ ꯁꯦꯜ ꯄꯤꯔꯛꯂꯕꯅꯤꯅ ꯏꯕꯦꯂꯩꯁꯨ ꯏꯀꯥꯏꯕ ꯁꯥꯁꯤꯟꯅꯗꯨꯅ ꯃꯔꯨ ꯂꯨꯞꯊꯔꯒ ꯇꯞꯅ ꯂꯧꯁꯤꯜꯂꯤ, ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯅꯨꯄꯥꯗꯨꯁꯨ꯫ ꯏꯆꯦꯅ ꯁꯦꯜ ꯍꯪꯂꯤꯁꯤꯕꯨ ꯀꯩꯗ ꯁꯤꯖꯤꯟꯅꯗꯣꯏꯅꯣ? ꯑꯗꯣ ꯏꯆꯦꯅ ꯌꯥꯝ ꯂꯥꯟꯅ ꯂꯧꯒꯗ꯭ꯔꯥ? ꯑꯩ ꯋꯥ ꯑꯝꯇ ꯍꯪꯖꯒꯦꯕ꯫ ꯌꯥꯏꯌꯦ, ꯍꯪꯉꯣ꯫ ꯅꯪꯅ ꯍꯪꯕ ꯋꯥꯗ ꯑꯩꯅ ꯀꯩꯒꯤ ꯂꯥꯟꯅ ꯂꯧꯗꯣꯏꯅꯣ? ꯏꯆꯦ ꯀꯩꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦꯗ꯫ ꯏꯆꯦ ꯍꯣꯏꯒꯤ ꯏꯃꯨꯡꯁꯦ ꯃꯤ ꯀꯌꯥ ꯂꯩꯒꯦ? ꯏꯃꯥ ꯄꯥꯕ ꯁꯨꯅ ꯂꯩꯔꯤꯕꯣ? ꯏꯆꯤꯜ ꯏꯅꯥꯎꯅ ꯀꯌꯥ ꯂꯩꯒꯦ? ꯍꯩꯃꯥ, ꯑꯗꯨ ꯑꯣꯏꯔꯦ ꯅꯪꯅ ꯍꯪꯒꯦ ꯍꯥꯏꯁꯦ꯫ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯑꯩꯅ ꯆꯍꯤ 10ꯃꯨꯛ ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯤ꯫ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ 5ꯅꯤ, ꯅꯨꯄꯤ 3, ꯅꯨꯄꯥ 2꯫ ꯑꯩꯅ ꯑꯍꯟꯅꯤ, ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯕꯥꯍꯔ ꯄꯨꯝꯕ ꯑꯩꯒꯤ ꯏꯀꯣꯛꯊꯛꯇ ꯊꯥꯡꯒꯠꯂꯤꯕꯅꯤ꯫ ꯃꯁꯤꯒꯤꯅꯦ ꯑꯩꯅ ꯋꯥꯔꯤꯕ꯫
ꯏꯅꯥꯎꯁꯤꯡꯁꯨ ꯊꯕꯛ ꯁꯨꯕꯗ ꯋꯥꯖꯔꯕꯅꯤ ꯅꯣꯡꯃꯇ ꯄꯣꯊꯥꯕ ꯐꯪꯗ꯭ꯔꯕꯅꯤ ꯑꯩꯅꯁꯨ ꯃꯈꯣꯏꯒꯤ ꯑꯍꯦꯟꯕ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯉꯝꯗꯦꯗꯣ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅꯤꯅ ꯃꯄꯥꯟ ꯊꯣꯛꯅ ꯁꯦꯜ ꯇꯥꯟꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯇꯦ ꯂꯩꯁꯥꯕꯤꯅ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦꯅ ꯍꯦꯛꯇ ꯄꯥꯎꯊꯣꯛꯄꯤꯈꯤꯅꯤ ꯈꯟꯕꯗ ꯏꯁꯥꯁꯤ ꯑꯋꯥꯕ ꯑꯃ ꯑꯣꯏ ꯃꯤꯒꯤ ꯁꯦꯟꯗꯣꯟꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯕꯅꯤ ꯑꯩꯁꯦ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯗ ꯄꯣꯛꯆꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯅꯤ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯑꯁꯨꯝ ꯋꯥꯔꯒ ꯄꯨꯟꯁꯤꯁꯦ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯅ ꯇꯝꯂꯝꯂ ꯃꯥꯜꯂꯦ ꯆꯍꯤꯅꯁꯨ ꯁꯨꯝ ꯌꯥꯝꯁꯤꯜꯂꯛ ꯅꯨꯄꯥ ꯀꯣꯏꯗꯧꯕ ꯃꯇꯝꯗꯅ ꯏꯃꯨꯡꯒꯤ ꯈꯜꯂꯤꯉꯩ ꯁꯦꯜ ꯇꯥꯟꯕꯗ ꯃꯇꯝ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯗ ꯌꯥꯝꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯑꯩ ꯏꯅꯥꯎꯅꯨꯄꯤ ꯏꯄ꯭ꯋꯥꯅꯨꯄꯥꯁꯤꯡꯗꯤ ꯃꯌꯨꯝ ꯂꯣꯏꯅ ꯄꯥꯟꯅꯈ꯭ꯔꯦ ꯃꯆꯥ ꯐꯥꯎꯕ ꯆꯥꯎꯕ ꯌꯥꯎꯔꯕꯅꯤ ꯑꯩꯅ ꯃꯣꯏꯒꯤ ꯈꯜꯂꯤꯉꯩ ꯑꯔꯤꯕꯤ ꯃꯤꯡꯊꯣꯜ ꯐꯪꯂꯒ ꯂꯩꯍꯧꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯃꯌꯥꯝꯅ ꯑꯩ ꯂꯥꯛꯄ ꯍꯦꯛ ꯎꯕꯒ ꯂꯛꯅꯗꯣꯏꯒ ꯋꯥꯔꯦꯝ ꯉꯥꯡꯅꯗꯣꯏꯒꯗ ꯇꯧꯔꯒ ꯂꯩꯔꯕꯅꯤ ꯑꯩꯒꯤ ꯃꯇꯥꯡꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯣꯏ ꯃꯕꯨꯛ ꯊꯜꯂꯕ꯭ꯔꯥ ꯈꯪꯗꯦ ꯈꯜꯂꯨꯔꯒ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯃꯣꯏꯅ ꯇꯧꯔꯤꯕ ꯎꯠꯂꯤꯕ ꯃꯑꯣꯡꯁꯦ ꯃꯣꯏꯒꯤ ꯃꯆꯥ ꯃꯁꯨꯗ ꯊꯣꯛꯂꯣꯏ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ ꯏꯆꯦ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯗ ꯏꯆꯦꯕꯨ ꯀꯜꯂꯛꯇꯨꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯃꯤꯅ ꯋꯥꯔꯦꯝ ꯉꯥꯡꯂꯕ ꯂꯩꯀꯥꯏ ꯇꯣꯏꯅ ꯀꯣꯏꯔꯛꯂꯗꯤ ꯃꯤꯗꯣ ꯃꯊꯧ ꯁꯨꯅꯤꯡꯗꯕ ꯃꯤꯅꯤ ꯃꯤꯒꯤ ꯑꯆꯤꯠ ꯑꯀꯣꯝ ꯌꯦꯡꯂꯒ ꯋꯥꯔꯦꯝ ꯇꯧꯔꯤꯕ ꯅꯨꯄꯤꯗꯨꯅ ꯀꯌꯥꯝꯕꯨ ꯐꯔꯝꯗꯣꯏꯅꯣ ꯏꯃꯨꯡꯗꯁꯨ ꯆꯟꯅꯔꯝꯃꯨ ꯃꯅꯦꯝꯒ ꯌꯥꯝ ꯇꯣꯏꯅ ꯈꯠꯅꯔꯝꯃꯤ ꯃꯆꯥ ꯃꯋꯥꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕꯤ ꯃꯁꯥꯒꯤ ꯈꯛ ꯈꯜꯂꯒ ꯊꯕꯛ ꯇꯧꯔꯤꯗꯣ ꯑꯍꯜ ꯂꯃꯟꯅ ꯇꯥꯛꯄꯤꯔꯛꯇꯕ ꯅꯨꯄꯤꯅꯤ ꯃꯣꯏꯒꯨꯝꯕꯅ ꯉꯥꯡꯕ ꯋꯥꯗꯨꯗꯤ ꯅꯥꯗ ꯐꯥꯎꯕ ꯇꯥꯔꯅꯨ ꯏꯆꯦ ꯏꯆꯦꯗꯧꯅ ꯊꯧꯅꯥ ꯂꯩꯕꯤ ꯅꯨꯄꯤꯁꯨ ꯅꯠꯇꯦ ꯃꯣꯏꯗꯤ ꯅꯣꯡꯃꯒꯤ ꯈꯔ ꯆꯥ ꯋꯥꯔꯦꯝ ꯈꯔ ꯉꯥꯡꯂꯒ ꯂꯣꯏꯔꯕꯅꯤ ꯃꯣꯏꯒꯤ ꯄꯨꯟꯁꯤꯗꯤ ꯍꯣꯏꯗ ꯍꯩ ꯀꯔꯤꯕꯨ ꯑꯍꯦꯟꯕ ꯈꯟꯖꯔꯨꯗꯣꯏꯅꯣ ꯃꯣꯏꯒ ꯑꯩꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕ ꯅꯠꯇꯦ ꯃꯣꯏꯗꯤ ꯑꯉꯥꯡ ꯋꯥꯈꯜꯅꯤ ꯑꯗꯨꯅ ꯃꯤꯗ ꯀꯔꯤ ꯍꯥꯏꯅꯤ ꯀꯩꯗꯧꯅꯤ ꯈꯪꯕ ꯅꯠꯇꯦ ꯅꯣꯡꯃꯒꯤ ꯃꯄꯨꯔꯣꯏꯕꯅ ꯈꯔ ꯄꯨꯁꯤꯜꯂꯛꯄꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯒ ꯆꯥꯕꯅꯤ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯁꯨ ꯅꯣꯝꯂꯒ ꯁꯦꯜ ꯇꯥꯜꯂꯒ ꯆꯥꯖꯕꯅꯤꯗꯣ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯟꯅ ꯆꯥꯕꯁꯤꯃꯨꯛ ꯄꯦꯟꯕ ꯅꯨꯡꯉꯥꯏꯖꯕ ꯂꯩꯇ꯭ꯔꯦ ꯂꯥꯏꯔꯖꯔꯁꯨ ꯃꯣꯏꯗꯧꯅ ꯃꯤꯅ ꯁꯨꯔꯒ ꯅꯣꯡꯃꯒꯤ ꯈꯔ ꯄꯨꯁꯤꯜꯂꯛꯄ ꯉꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯄ ꯅꯨꯄꯤꯁꯨ ꯅꯠꯇꯦꯗꯣ ꯑꯩꯗꯤ ꯍꯣꯏ ꯏꯆꯦ ꯑꯗꯣ ꯏꯆꯦꯅ ꯁꯥꯎꯔꯤꯅꯤ ꯍꯥꯏꯗꯅ ꯃꯣꯏꯒ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯈꯠꯅꯔꯝꯅꯤꯀꯣ ꯑꯩꯅ ꯍꯥꯏꯗꯧꯗꯤ ꯀꯜꯂꯤꯉꯩ ꯁꯨꯕ ꯉꯝꯂꯤꯉꯩ ꯑꯋꯟꯄꯣ ꯈꯔ ꯂꯥꯡꯁꯤꯜꯂꯨ ꯏꯆꯦꯅ ꯌꯥꯗ꯭ꯔꯁꯨ ꯄꯪꯀꯨꯏ ꯀꯨꯏꯅ ꯂꯩꯇꯕꯤ ꯑꯩꯗꯤ ꯏꯆꯦꯁꯦ ꯌꯨꯝꯗ ꯄꯨꯁꯤꯜꯂꯗꯧꯅꯤꯀꯣ ꯏꯃꯥ ꯄꯥꯕꯅ ꯅꯨꯄꯤ ꯊꯤꯔꯣ ꯍꯥꯏꯔꯛꯂꯤꯁꯦ ꯀꯨꯏꯔꯕꯅꯦ ꯑꯩꯅ ꯅꯣꯡꯃꯒꯤ ꯉꯝꯅꯕ ꯑꯗꯨꯃꯛ ꯊꯩꯗꯣꯛꯂꯒ ꯂꯥꯛꯄꯅꯤ ꯅꯨꯄꯤ ꯍꯥꯏꯅꯕ ꯑꯃꯨꯛ ꯆꯠꯂꯒ ꯂꯩꯔꯝꯂꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦ ꯃꯤꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜꯗꯨꯕꯨ ꯑꯃꯨꯛ ꯂꯧꯗ꯭ꯔꯒꯅ ꯋꯥꯊꯣꯛ ꯑꯆꯧꯕ ꯑꯃ ꯊꯣꯛꯀꯗꯣꯏꯅꯤ ꯏꯃꯥꯒ ꯄꯥꯕꯒꯅꯁꯨ ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯏꯟꯊꯣꯛꯄ ꯁꯣꯏꯗꯦ ꯅꯨꯄꯤ ꯑꯃꯒꯤ ꯍꯥꯛꯇꯛꯇ ꯏꯃꯥ ꯏꯄꯥꯒ ꯄꯨꯟꯁꯤꯒꯤ ꯂꯥꯞꯅꯕꯗꯨꯁꯨ ꯑꯩꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤꯗꯨꯕꯨꯁꯨ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯌꯥꯝꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯃꯁꯨ ꯊꯥꯗꯣꯛꯄ ꯄꯥꯝꯗꯕ ꯑꯃꯁꯨ ꯂꯥꯞꯊꯣꯛꯅꯤꯡꯗꯕ ꯌꯥꯏ ꯑꯗꯣ ꯅꯪꯅ ꯐꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯩꯅ ꯄꯥꯝꯕ ꯈꯨꯗꯤꯡ ꯂꯣꯏꯅꯃꯛ ꯐꯪꯉꯣ ꯍꯥꯏꯕꯗꯨꯗꯤ ꯌꯥꯗꯕꯅꯤꯀꯣ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯑꯗꯨꯝ ꯁꯣꯏꯔꯛꯄꯅꯤ ꯏꯃꯥ ꯄꯥꯕꯒ ꯂꯥꯞꯅꯕ ꯅꯠꯇ꯭ꯔꯒꯅ ꯅꯪꯅ ꯄꯥꯝꯖꯕꯤ ꯅꯨꯄꯤꯗꯨꯒ ꯂꯥꯞꯅꯕ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯂꯥꯞꯊꯣꯛꯅꯔꯕꯗꯤ ꯑꯃꯒꯗꯤ ꯁꯣꯏꯗꯅ ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯒꯅꯤ ꯍꯣꯏ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯑꯩꯅ ꯁꯨꯝ ꯄꯥꯝꯖꯕ ꯑꯗꯨꯈꯛ ꯍꯥꯏꯕꯅꯤꯗ ꯏꯃꯥ ꯄꯥꯕꯗꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯇꯦꯟꯁꯤꯜꯂꯛꯂꯕꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯆꯠꯄ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤ ꯏꯃꯥ ꯄꯥꯕꯗꯤ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯂꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯩꯃꯤꯟꯅꯗꯧꯕ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯈꯟꯕꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏꯗꯨꯗꯤ ꯑꯩꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯂꯩꯃꯤꯟꯅꯕ ꯌꯥꯏ ꯏꯃꯥ ꯄꯥꯕ ꯀꯥꯏꯅꯕꯗꯤ ꯌꯥꯝ ꯋꯥꯗꯧꯕ ꯃꯥꯟꯗꯦ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯖꯕꯤ ꯅꯨꯄꯤ ꯐꯪꯍꯧꯗꯕꯗꯤ ꯑꯩ ꯑꯉꯥꯎꯕ ꯑꯃ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤꯕ ꯌꯥꯏ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯂꯨꯏ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯄꯨꯝꯅꯃꯛ ꯉꯝꯂꯤꯕꯅꯤ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄ ꯏꯃꯥ ꯏꯄꯥ ꯐꯥꯎꯕ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯉꯝꯂꯤꯕꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯑꯈꯥꯡ ꯀꯟꯕꯤꯅꯤ ꯍꯥꯏꯕꯗ ꯌꯥꯝꯅ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯥꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯛꯄ ꯌꯨꯝꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯄꯥꯝꯃꯨꯕ ꯃꯥꯅ ꯃꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥꯕꯨ ꯕꯤꯗꯥꯏ ꯄꯤꯔꯝꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯂꯥꯛꯂꯕꯤ ꯅꯨꯄꯤꯕꯨ ꯃꯄꯨꯔꯣꯏꯕꯅ ꯄꯥꯝꯗ꯭ꯔꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯗꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯤꯁꯥ ꯆꯥꯁꯤꯟꯗꯨꯅ ꯐꯨꯕ ꯆꯩꯕ ꯇꯧꯕꯤꯕꯇ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕꯗꯁꯨ ꯍꯥꯠꯄ ꯐꯥꯎꯕ ꯌꯥꯎꯔꯤꯕꯅꯤ ꯃꯄꯨꯔꯣꯏꯕꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯐꯅ ꯇꯧꯗꯨꯅꯁꯨ ꯃꯀꯨ ꯃꯅꯦꯝꯅ ꯄꯥꯝꯗꯕꯩ ꯑꯣꯠꯄꯤ ꯅꯩꯕꯤꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯈꯜꯂꯨꯕꯗꯅꯤ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤꯕꯁꯤ ꯄꯥꯈꯠꯂꯨꯔꯅꯨ
ꯍꯧꯖꯤꯛꯇꯤ ꯏꯆꯦꯒꯤꯗꯃꯛ ꯑꯩꯅ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯦꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨꯅꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯀꯣꯏꯗꯅ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯧꯖꯤꯛꯇꯒꯤ ꯈꯔ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯔꯒꯦ ꯑꯗꯣ ꯏꯆꯦꯒꯤ ꯏꯆꯤꯜ-ꯏꯄ꯭ꯋꯥꯁꯤꯡꯗꯤ ꯅꯣꯡꯃ ꯑꯩꯒ ꯑꯃꯨꯛꯇꯪ ꯎꯅꯖꯒꯦ ꯁꯛꯈꯪꯅꯔꯗꯤ ꯂꯝꯕꯤꯗ ꯅꯣꯡꯃ ꯐꯥꯗꯣꯛ ꯊꯦꯡꯅꯔꯁꯨ ꯀꯧꯅꯕ ꯌꯥꯏꯗꯅ ꯅꯨꯄꯥꯁꯤꯅ ꯏꯕꯦꯂꯩꯒꯤ ꯃꯆꯤꯜ ꯃꯧꯄꯥꯒ ꯎꯅꯒꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯂꯤ ꯑꯗꯨꯒ ꯂꯠꯂꯤ ꯍꯥꯏꯔꯤ ꯍꯣꯏ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯎꯅꯔꯒ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯒꯦ ꯅꯪꯁꯨ ꯌꯨꯝ ꯌꯧꯕꯗ ꯊꯦꯡꯂꯅꯤ ꯍꯟꯅꯕ ꯇꯧꯔꯣ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯜꯂꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯑꯁꯨꯝꯅ ꯅꯨꯄꯥꯗꯨꯁꯨ ꯍꯟꯈ꯭ꯔꯦ ꯏꯕꯦꯂꯩꯗꯤ ꯁꯦꯜ ꯈꯔ ꯂꯧꯍꯧꯔꯕꯅꯤꯅ ꯍꯔꯥꯎꯔꯝꯃꯤ ꯐꯔꯦꯗ ꯉꯁꯤꯗꯤ ꯉꯥ ꯑꯆꯧꯕ ꯑꯃꯗ ꯂꯩꯔꯒ ꯆꯪꯈꯤꯒꯦ ꯍꯣꯔꯦꯟ ꯃꯧ ꯑꯍꯟꯗ ꯍꯥꯎꯅ ꯊꯣꯡꯍꯜꯂꯒ ꯄꯨꯛꯁꯦ ꯄꯣꯛꯈꯥꯏꯈꯩ ꯆꯥꯊꯣꯛꯀꯦ ꯑꯁꯤꯒꯨꯝꯕ ꯑꯄꯪꯕ ꯅꯨꯄꯥꯁꯦ ꯈꯔ ꯌꯥꯝ ꯂꯥꯛꯂꯗꯤ ꯐꯗꯧꯅꯤ ꯃꯣꯏꯗꯒꯤ ꯈꯔ ꯂꯧꯔꯒ ꯊꯕꯛ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯦꯗꯅ ꯑꯩꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯖꯕ ꯍꯟꯗ꯭ꯔꯤꯕꯖꯥꯠꯅꯤ ꯄꯥꯈꯪꯅ ꯐꯥꯎꯕ ꯉꯥꯎꯔꯤꯕꯁꯤꯅꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯁꯨ ꯆꯍꯤ ꯄꯥꯊꯣꯛꯅꯔꯨꯔꯕꯗꯤ ꯏꯆꯥꯒꯨꯝꯕ ꯑꯣꯏꯔꯝꯅꯤꯅꯦ ꯃꯥꯅ ꯑꯁꯨꯝ ꯉꯥꯡꯗꯨꯅ ꯂꯥꯛꯄꯅ ꯀꯩꯊꯦꯜ ꯃꯆꯥ ꯌꯧꯁꯤꯜꯂꯛꯂꯤ ꯉꯥꯌꯣꯟꯕꯤ ꯑꯃꯨꯕꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯅꯕ ꯌꯦꯡꯂꯝꯃꯤ ꯑꯃꯨꯕꯤ ꯅꯪꯒꯤꯁꯤꯕꯨ ꯉꯥ ꯑꯆꯧꯕ ꯏꯌꯥꯎ ꯌꯥꯎꯗꯕ꯭ꯔꯣ ꯑꯩꯅ ꯉꯁꯤꯈꯛ ꯉꯥ ꯑꯃꯇ ꯆꯥꯅꯤꯡꯉꯦꯅ ꯂꯩꯕ ꯂꯥꯛꯄꯁꯤꯗ ꯆꯥꯅꯤꯡ ꯂꯦꯛꯂꯒ ꯇꯣꯛꯇꯣꯏꯖꯥꯠꯂꯣ ꯏꯅꯦ ꯌꯥꯎꯔꯤꯁꯤꯗꯤ ꯀꯔꯝꯕ ꯉꯥ ꯑꯣꯏꯅ ꯂꯧꯒꯦ ꯍꯥꯏꯅꯣ ꯄꯨꯛꯂꯥꯎꯕꯤꯁꯦ ꯀꯤꯂꯣ 5-6 ꯇꯥꯔꯕꯅꯦ ꯍꯧꯖꯤꯛꯇ ꯄꯨꯈꯠꯂꯛꯄ ꯉꯥꯅꯤ ꯆꯪꯉꯤꯕꯅꯤ ꯁꯤ ꯑꯣꯏꯅ ꯂꯧꯒꯦꯁꯨ ꯂꯧꯔꯣ ꯀꯗꯥꯏꯅꯣꯅꯦ ꯅꯪꯅ ꯄꯨꯛꯂꯥꯎꯕꯤ ꯂꯩ ꯀꯥꯏꯅ ꯍꯥꯏꯗꯨꯕꯣ ꯑꯩꯕꯨ ꯎꯗꯦꯗ ꯏꯅꯦ ꯁꯣꯝꯗ ꯂꯩꯌꯦ ꯑꯩꯅ ꯉꯥ ꯊꯝꯐꯝꯁꯦ ꯃꯣꯠꯃꯜꯂꯦꯅ ꯁꯤꯟꯗꯣꯛꯄꯅꯤ ꯑꯗ ꯁꯣꯝꯗ ꯉꯥꯏꯍꯥꯛ ꯊꯝꯕꯗ ꯀꯥꯎꯊꯣꯛꯎꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯤꯅ ꯉꯥ ꯌꯥꯎꯕ ꯈꯨꯗꯦꯡꯗꯨ ꯄꯨꯊꯣꯛꯂꯒ ꯏꯕꯦꯂꯩꯒꯤ ꯃꯥꯡꯗ ꯊꯝꯃꯤ ꯏꯅꯦ ꯁꯤ ꯌꯦꯡꯉꯣ ꯄꯨꯛꯂꯥꯎꯕꯤꯁꯦ ꯄꯥꯝꯗ꯭ꯔꯕꯁꯨ ꯑꯇꯩ ꯑꯆꯧꯕ ꯌꯥꯎꯔꯤꯁꯦ ꯑꯁꯤ ꯑꯣꯏꯅ ꯂꯧꯒꯦꯁꯨ ꯂꯧꯔꯣ ꯀꯗꯥꯏ ꯏꯁ ꯉꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯀꯅꯥꯅ ꯄꯨꯈꯠꯂꯝꯕꯅꯣ ꯁꯤꯕꯣ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯄꯨꯛꯂꯥꯎꯕꯤꯁꯤ ꯑꯣꯏꯅ ꯂꯧꯔꯒꯦ ꯏꯃꯧ ꯑꯍꯟꯗꯅꯦ ꯍꯥꯎꯅ ꯊꯣꯡꯍꯜꯂꯒ ꯆꯥꯊꯣꯛꯀꯦ ꯉꯥ ꯆꯥꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯍꯣꯔꯦꯟꯗꯤꯅꯦ ꯄꯦꯟꯈꯩ ꯆꯥꯊꯣꯛꯀꯦ ꯏꯅꯦꯕꯨ ꯅꯍꯥꯟꯗꯁꯨ ꯉꯥ ꯂꯩꯔꯒ ꯄꯨꯁꯤꯟꯈꯤꯕ ꯎꯍꯧꯏꯗ ꯑꯩꯕꯣ ꯑꯗꯨꯏ ꯉꯥꯗꯨꯅ ꯀꯅꯥꯒꯤ ꯑꯣꯏꯗꯣꯏꯅꯣ ꯏꯅꯦ ꯍꯣꯏꯒꯤ ꯆꯥꯅꯕ ꯅꯠꯇꯕ꯭ꯔꯣ ꯍꯩꯃꯥ ꯑꯩꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯦ ꯑꯗꯨꯏ ꯉꯥꯗꯣ ꯃꯤꯅ ꯆꯥꯎ ꯍꯥꯏꯗꯅ ꯂꯩꯔꯒ ꯄꯤꯕꯤꯔꯝꯕꯅꯦ ꯈꯪꯗꯦꯗ ꯑꯃꯨꯕꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯁꯤꯅ ꯑꯁꯤ ꯆꯥꯎ ꯀꯩ ꯋꯥꯠꯂꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯇ ꯍꯥꯏꯌꯨ ꯍꯥꯏꯗꯅ ꯏꯇꯨꯡꯁꯤꯗ ꯀꯣꯏꯏꯟ ꯍꯦꯛ ꯏꯟꯅꯔꯒ ꯂꯩ ꯍꯥꯏꯕꯅꯤꯗ ꯑꯩꯁꯨ ꯃꯣꯏꯒꯤ ꯃꯑꯣꯡꯗꯨꯗ ꯅꯨꯡꯉꯥꯏꯇꯦꯅ ꯍꯦꯛ ꯂꯧꯁꯤꯟꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯄꯨꯟꯁꯤꯁꯦ ꯁꯨꯗ꯭ꯔꯁꯨ ꯑꯍꯥꯎꯕ ꯆꯥꯔꯒ ꯂꯦꯜꯂꯣ ꯍꯥꯏꯗꯅ ꯑꯩꯒꯤ ꯈꯨꯕꯥꯛ ꯃꯌꯤꯗ ꯌꯥꯎꯕ꯭ꯔꯥ ꯈꯪꯗꯦ ꯅꯣꯡꯃꯅ ꯑꯃ ꯂꯥꯛꯅꯤ ꯅꯣꯡꯃꯅ ꯑꯃꯅ ꯑꯃꯨꯛ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯍꯦꯛ ꯄꯤꯁꯤꯜꯂꯝꯃꯤ ꯏꯆꯥ ꯏꯃꯧꯁꯤꯡꯅꯗꯤ ꯑꯩꯅ ꯄꯣꯠ ꯃꯌꯥꯝ ꯄꯨꯁꯤꯟꯕꯗꯨꯗ ꯑꯉꯛꯄ ꯌꯥꯎꯅꯔꯕꯅꯤ ꯁꯦꯜ ꯊꯣꯛꯇꯕ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯂꯩꯔꯛꯄ ꯄꯣꯠꯅೋ ꯍꯥꯏꯗꯅ ꯍꯪꯈꯤꯕꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯑꯩꯗꯤ ꯈꯨꯝꯕꯗ ꯋꯥꯔꯕꯅꯤ ꯃꯣꯏ ꯃꯌꯥꯝꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯍꯣ ꯏꯅꯦ ꯍꯣꯏꯒꯤ ꯂꯥꯏꯕꯛꯇꯤ ꯌꯥꯝꯅ ꯐꯩꯌꯦ ꯑꯩꯈꯣꯏꯗꯧꯅ ꯁꯛ ꯊꯤꯕ ꯅꯠꯇꯕꯅꯤꯅ ꯑꯍꯜ ꯑꯗꯨꯛ ꯑꯣꯏꯔꯕ ꯐꯥꯎꯕ ꯄꯥꯈꯪ ꯃꯌꯥꯝꯅ ꯅꯇꯨꯡꯗ ꯏꯅꯩꯗꯣ ꯈꯨꯔꯥꯗꯣ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯌꯥꯝ ꯋꯥꯔꯝꯅꯤ ꯀꯩꯒꯤ ꯋꯥꯕꯅꯣꯗ ꯈꯪꯅꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯝ ꯆꯦꯜꯂꯛꯂꯕꯅꯤ ꯅꯣꯡꯃꯁꯨ ꯊꯥꯕꯜ ꯆꯣꯡꯕꯗ ꯄꯥꯈꯪꯅ ꯄꯥꯏꯔꯛꯄꯒꯤ ꯋꯥꯊꯣꯛ ꯑꯆꯧꯕ ꯑꯃ ꯊꯣꯛꯂꯤꯕꯅꯤ ꯑꯩꯁꯦ ꯅꯣꯏ ꯈꯨꯔꯥꯅ ꯑꯣꯟꯊꯣꯛꯅ ꯈꯝꯕꯟꯈ꯭ꯔꯕ ꯑꯩꯅ ꯀꯩꯁꯨ ꯑꯁꯣꯏꯕ ꯇꯧꯗ꯭ꯔꯕꯁꯨꯅꯦ ꯍꯦꯛꯇ ꯁꯥꯎꯕꯤꯅꯤ ꯅꯪ ꯈꯨꯔꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯝꯂꯕꯗꯤ ꯑꯩꯅ ꯂꯩꯀꯥꯏ ꯀꯣꯏꯊꯣꯛꯄꯒ ꯉꯝꯂꯤꯕꯁꯦ ꯑꯣꯏꯗ꯭ꯔ ꯋꯥꯅꯤ ꯅꯣꯏ ꯈꯨꯔꯥꯗꯣ ꯂꯩꯔꯤꯉꯩꯗꯤ ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯂꯥꯟꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯀꯣꯟꯊꯣꯡꯗ ꯉꯥꯏꯍꯥꯛꯀ ꯂꯦꯞꯂꯨꯔꯕꯗꯤꯅꯦ ꯍꯟꯖꯤꯜꯂꯛꯄꯗ ꯑꯗꯨꯝ ꯈꯣꯟꯊꯤ ꯆꯥꯔꯦ ꯑꯩꯁꯦ ꯈꯣꯡꯀꯥꯞ ꯑꯃ ꯐꯥꯎꯕ ꯆꯠꯊꯣꯛꯄ ꯉꯝꯕ ꯅꯠꯇꯦ ꯏꯃꯨꯡꯒꯤ ꯄꯣꯠ ꯂꯩꯇ꯭ꯔꯁꯨ ꯅꯣꯏ ꯈꯨꯔꯥꯅ ꯆꯠꯂꯒꯅꯦ ꯍꯦꯛꯇ ꯂꯩꯔꯒ ꯄꯨꯁꯤꯜꯂꯛꯇꯣꯏꯅꯤ ꯃꯤꯅ ꯅꯣꯏ ꯈꯨꯔꯥꯁꯦ ꯅꯨꯄꯤ ꯍꯦꯛ ꯊꯤꯕꯗꯩ ꯑꯘꯥ ꯃꯣꯔꯥ ꯆꯨꯔꯦ ꯍꯥꯏꯗꯅ ꯋꯥ ꯂꯥꯎꯅꯕꯤꯅꯤ ꯑꯗꯨꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯦ ꯑꯩꯈꯣꯏꯅ ꯎꯍꯧꯕ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯍꯥꯏꯅꯤ ꯑꯗꯣ ꯏꯅꯦ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯃꯤꯅ ꯏꯅꯦꯒꯤ ꯃꯇꯥꯡꯗ ꯋꯥ ꯖꯥꯠ ꯌꯥꯝꯅ ꯉꯥꯡꯅꯩꯀꯣ ꯀꯨꯏꯔꯦ ꯃꯌꯥꯝ ꯄꯨꯜꯂꯒ ꯑꯃꯨꯛꯇ ꯏꯅꯦ ꯍꯣꯏꯗ ꯆꯠꯁꯤ ꯍꯥꯏꯅꯔꯤꯕꯁꯦ ꯃꯥꯒꯤ ꯊꯕꯛ ꯂꯩꯅꯕꯅꯤꯅ ꯄꯥꯛ ꯍꯦꯛ ꯉꯝꯗ꯭ꯔꯦ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯁꯦ ꯑꯩꯒꯤ ꯃꯇꯥꯡꯗ ꯉꯥꯡꯕ ꯍꯥꯏꯁꯤꯕꯨ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯁꯤꯕꯨ ꯏꯅꯦ ꯑꯇꯩ ꯅꯠꯇꯦꯗ ꯏꯅꯦꯅ ꯈꯨꯜ ꯑꯇꯣꯞꯄ ꯀꯌꯥꯗꯒꯤ ꯄꯥꯈꯪ ꯀꯌꯥ ꯀꯧꯔꯒ ꯏꯔꯥꯡ ꯍꯧꯖꯤꯟꯕ ꯁꯦꯜ ꯃꯌꯥꯝ ꯂꯧꯊꯣꯛꯄꯗꯣ ꯄꯥꯎ ꯇꯥꯅꯔꯕꯅꯤꯅ ꯂꯣꯏꯅ ꯁꯟꯗꯣꯔꯛꯂꯕꯅꯤ
ꯑꯩ ꯁꯦꯟꯅꯔꯤ ꯃꯤꯗꯣ ꯑꯐꯕ ꯃꯤꯗꯤ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏ ꯃꯤꯒꯤ ꯆꯤꯇ꯭ꯔꯀꯨꯇ꯭ꯔ ꯌꯦꯡꯂꯒ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯂꯤꯗꯣ ꯃꯣꯏꯕꯨ ꯊꯕꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯖꯥꯠꯂꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯃꯤꯋꯥ ꯉꯥꯡꯅꯔꯒ ꯃꯕꯨꯛ ꯊꯟꯕ ꯑꯣꯏꯅ ꯇꯧꯔꯦ ꯃꯣꯏꯅ ꯑꯩ ꯀꯜꯂꯛꯄꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯀꯜꯂꯛꯈ꯭ꯔꯦꯗꯀꯣ ꯃꯊꯧ ꯁꯨꯔꯒ ꯁꯦꯜ ꯇꯥꯜꯂꯒ ꯂꯩꯒꯦꯗꯤ ꯍꯥꯏꯗꯦ ꯃꯁꯛꯁꯤꯡꯗꯣ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦ ꯑꯩ ꯃꯣꯏꯅ ꯅꯣꯡꯃꯇ ꯑꯩꯒꯤ ꯀꯔꯤ ꯋꯥꯠꯂꯤ ꯀꯔꯤ ꯆꯥꯔꯤꯅ ꯍꯪꯕꯤꯕꯁꯤ ꯃꯉꯥꯏꯔꯦꯅꯦ ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯖꯕꯅꯤ ꯃꯁꯤꯗ ꯃꯣꯏꯅ ꯌꯦꯡꯁꯤꯟꯐꯝ ꯊꯣꯛꯇꯦ ꯑꯩꯒꯤ ꯃꯥꯡꯗ ꯋꯥ ꯉꯥꯡꯗ ꯉꯥꯡꯂꯛꯁꯅꯨ ꯃꯁꯝꯗꯣ ꯐꯣꯏꯔꯒꯅꯦ ꯊꯅꯝꯗꯧꯅꯤ ꯏꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯦꯅ ꯃꯣꯏꯕꯨ ꯀꯤꯕꯤꯗꯧꯕ ꯅꯠꯇꯦ ꯑꯩꯒꯤꯁꯨ ꯏꯆꯥ ꯏꯃꯧ ꯀꯣꯛꯊꯣꯡ ꯑꯃ ꯂꯩꯔꯤꯕꯅꯤ ꯍꯦꯟꯗ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤꯅꯦ ꯍꯦꯛꯇ ꯄꯥꯏꯊꯠꯅꯗꯧꯅꯤ ꯃꯤ ꯋꯥ ꯉꯥꯡꯕꯗ ꯃꯃꯥ ꯏꯀꯥꯏꯗ꯭ꯔꯦ ꯃꯣꯏ ꯃꯁꯥ ꯃꯁꯥꯅ ꯇꯧꯔꯤꯗꯣ ꯐꯩ ꯐꯠꯇꯦꯁꯨ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯂꯣꯏ ꯃꯁꯥꯒꯤ ꯁꯨꯃꯥꯡ ꯁꯤꯠꯇꯕꯤ ꯃꯤꯒꯤ ꯁꯨꯃꯥꯡ ꯁꯤꯠꯅꯤ ꯀꯥꯏꯅ ꯃꯈꯨꯠ ꯂꯥꯝꯁꯤꯜꯂꯛꯂꯤꯗꯣ ꯃꯈꯨꯠꯇꯣ ꯊꯨꯗꯦꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯩꯅ ꯃꯣꯏꯕꯨ ꯀꯌꯥꯝ ꯐꯥꯎꯕ ꯃꯤꯅꯣ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯇ꯭ꯔꯕꯁꯨ ꯑꯗꯨꯝ ꯈꯪꯂꯕꯅꯤ ꯑꯩꯅꯅꯦ ꯀꯅꯥ ꯀꯅꯥ ꯑꯣꯏꯔꯝꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯈꯪꯉꯦ ꯃꯧ ꯆꯅꯗꯕꯤ ꯊꯕꯛ ꯁꯨꯅꯤ ꯈꯪꯗꯕꯤ ꯑꯔꯦꯝ ꯑꯄꯥ ꯈꯔ ꯆꯥꯔꯒ ꯂꯦꯝꯂꯦꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯩꯀꯥꯏ ꯀꯣꯏꯕꯤ ꯆꯅꯗꯕꯤ ꯃꯌꯥꯝꯗꯨꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯄꯨ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯗꯣꯏꯅꯣ ꯑꯩꯒꯤ ꯏꯃꯥꯡꯗ ꯍꯥꯏꯔꯝꯗ ꯇꯧꯅꯤꯡꯃꯣ ꯃꯊꯪ ꯍꯥꯏꯔꯛꯄꯗꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯆꯠꯂꯒ ꯍꯥꯏꯌꯨꯀꯣ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯍꯥꯏꯅꯒꯦ ꯃꯣꯏ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦꯕ ꯀꯗꯥꯏꯅꯣ ꯑꯩꯒꯤ ꯉꯥꯗꯣ ꯄꯤꯔꯛꯑꯣ ꯁꯦꯜꯅ ꯀꯌꯥꯅꯣ ꯁꯦ ꯁꯤꯗ ꯂꯩꯔꯛꯏꯅꯦ ꯂꯨꯄꯥ 3.5 ꯍꯦꯛ ꯄꯤꯔꯝꯃꯣ ꯑꯦ ꯀꯩ ꯋꯥꯅꯣꯅꯦ ꯉꯥ ꯑꯁꯨꯛ ꯍꯣꯡꯂꯀꯥꯟꯁꯤꯗ ꯅꯪꯅ ꯑꯁꯨꯛ ꯇꯥꯡꯅ ꯌꯣꯜꯂꯤꯁꯤꯅ ꯀꯩꯒꯤꯅꯣ ꯀꯩꯒꯤ 3.5ꯅꯣ 5 ꯄꯤꯅꯤ ꯏꯅꯦ ꯑꯗꯨꯗꯤ ꯌꯥꯔꯣꯏꯌꯦ ꯑꯩꯁꯨ ꯁꯦꯟꯗꯣꯡ ꯈꯔ ꯐꯪꯅꯕ ꯌꯣꯜꯂꯤꯕꯅꯦ ꯀꯥꯏꯗꯒꯤ ꯏꯅꯦꯅ ꯍꯥꯏꯗꯨꯗꯤ ꯃꯍꯨꯠ ꯐꯥꯎꯕ ꯍꯟꯖꯤꯟꯗꯦ 3 ꯑꯗꯨꯝ ꯄꯤꯔꯣ ꯃꯈꯥꯏꯗ ꯇꯥꯔꯒꯦ ꯅꯣꯏ ꯄꯣꯠ ꯌꯣꯟꯕꯤꯁꯦ ꯐꯅꯗꯤ ꯍꯩꯀꯣ ꯋꯥ ꯉꯥꯡꯕꯅ ꯃꯔꯣꯜ ꯑꯃ ꯍꯩꯔꯤꯕ ꯃꯤ ꯊꯥꯖꯅꯕꯅꯤ ꯍꯥꯏꯗꯅ ꯋꯥꯁꯛꯄꯁꯨ ꯇꯧꯔꯤꯕꯅꯤꯗꯣ ꯅꯪꯁꯨ ꯍꯥꯟꯅꯗꯤ ꯋꯥ ꯀꯌꯥ ꯉꯥꯡꯕ ꯍꯩꯔꯝꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯤ ꯂꯥꯏ ꯀꯤꯗ꯭ꯔꯦꯅꯦ ꯋꯥ ꯉꯥꯡꯕꯗ ꯏꯁꯤꯡ ꯂꯤꯇ꯭ꯔꯦ ꯀꯔꯝꯕ ꯃꯇꯥꯡꯗ ꯀꯩ ꯍꯥꯏꯅꯤ ꯀꯩ ꯈꯨꯝꯅꯦꯁꯨ ꯌꯥꯝ ꯈꯪꯂꯦ ꯏꯅꯦ ꯃꯁꯤꯅꯤꯅꯦ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯍꯥꯏꯁꯦ ꯃꯤꯕꯨ ꯁꯨꯝ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯨꯗ ꯂꯩꯕ ꯌꯥꯕ꯭ꯔꯣ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯍꯥꯏꯕꯁꯦ ꯃꯇꯝꯅ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯏꯅꯦꯁꯨ ꯃꯉꯥꯏ ꯍꯥꯟꯅꯒ ꯍꯧꯖꯤꯛꯀ ꯌꯦꯡꯅꯔꯨꯔꯕꯗꯤ ꯌꯥꯝꯅ ꯍꯣꯡꯂꯦ ꯈꯖꯤꯛ ꯈꯔ ꯍꯣꯡꯕꯒ ꯅꯠꯇꯦꯀꯣ ꯑꯩꯅ ꯄꯪꯍꯥꯏ ꯍꯩꯖꯤꯟꯕꯁꯨ ꯅꯠꯇꯦ ꯏꯅꯦꯁꯨ ꯈꯪꯂꯝꯅꯤ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯃꯤ ꯍꯥꯏꯁꯦ ꯃꯇꯝꯅ ꯑꯍꯣꯡꯕ ꯑꯗꯨꯝ ꯄꯨꯔꯛꯄ ꯇꯥꯕꯅꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯜꯂꯒꯦ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯦ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯀꯥꯎꯊꯣꯛꯂꯨꯔꯦ ꯉꯥ ꯑꯃꯨꯛ ꯁꯦꯝꯅꯕ ꯇꯧꯔꯤꯉꯩ ꯅꯨꯃꯤꯠꯁꯦ ꯄꯨꯡꯇꯥ ꯇꯥꯈ꯭ꯔꯅꯤ ꯆꯠꯂꯦ ꯌꯥꯝ ꯁꯤꯠꯄ ꯑꯣꯏꯔꯣ ꯅꯪꯁꯨ ꯍꯣꯏ ꯏꯅꯦ ꯆꯠꯈ꯭ꯔꯤꯕ ꯏꯕꯦꯂꯩꯕꯨ ꯌꯦꯡꯅ ꯑꯃꯨꯕꯤꯗꯣ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯆꯍꯤꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯍꯧꯖꯤꯛꯄꯨ ꯂꯩꯁꯥꯕꯤ ꯁꯥꯗꯅ ꯅꯨꯄꯥ ꯑꯃꯨꯛ ꯀꯣꯏꯕꯁꯨ ꯁꯥꯏꯅꯦ ꯃꯆꯥ ꯃꯃꯧꯅ ꯐꯅꯁꯨ ꯉꯥꯡꯕꯅꯤ ꯋꯥꯈꯜ ꯇꯥꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯃꯃꯥꯏꯁꯤꯕꯨ ꯏꯀꯥꯏꯗꯕ꯭ꯔꯥ ꯈꯪꯗꯦꯕ ꯃꯁꯨ ꯐꯥꯎꯕ ꯐꯅ ꯆꯥꯎꯔꯕꯅꯤ ꯂꯩꯀꯥꯏ ꯃꯤꯅ ꯉꯥꯡꯅꯕꯁꯦ ꯃꯥꯗꯤ ꯀꯩꯁꯨ ꯈꯟꯗꯅ ꯂꯩꯕꯕꯨ ꯉꯝꯃꯤꯅꯦ ꯑꯩ ꯑꯣꯏꯔꯕꯗꯤ ꯅꯍꯥꯟꯅ ꯁꯤꯡꯕ ꯐꯥꯎꯔꯅꯤ ꯑꯁꯨ ꯏꯀꯥꯏꯗꯕꯤ ꯅꯨꯄꯤꯁꯦ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯃꯨꯛ ꯐꯥꯎꯕ ꯊꯦꯡꯅꯖꯔꯛꯇ꯭ꯔꯤ ꯁꯣꯝꯗꯅ ꯏꯕꯦꯂꯩꯒꯤ ꯃꯃꯧ ꯑꯅꯤꯗꯣ ꯃꯅꯦꯝꯒꯤ ꯃꯇꯥꯡꯗ ꯃꯤꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯤ ꯏꯆꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯅ ꯇꯧꯔꯤ ꯃꯑꯣꯡꯁꯦ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛꯄꯨ ꯃꯥꯅ ꯂꯩꯁꯥꯕꯤ ꯁꯥꯕꯒꯤ ꯃꯔꯝ ꯆꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯃꯤ ꯄꯨꯝꯅꯃꯛꯅ ꯋꯥ ꯑꯣꯏꯅ ꯉꯥꯡꯅꯩ ꯍꯥꯏꯕꯅꯤꯗ ꯑꯩꯗꯤꯅꯦ ꯃꯄꯥꯟ ꯊꯣꯛꯄ ꯐꯥꯎꯕ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯃꯤꯅ ꯑꯩ ꯎꯕꯒ ꯅꯣꯏ ꯅꯅꯦꯝꯕꯣꯛꯇꯣ ꯈꯔ ꯉꯥꯡꯉꯨ ꯈꯨꯜ ꯆꯤꯟꯊꯗꯧꯕ ꯊꯕꯛ ꯇꯧꯍꯟꯒꯅꯨ ꯍꯥꯏꯔꯛꯂꯤꯕꯅꯤ ꯑꯩꯈꯣꯏꯅ ꯉꯥꯡꯂꯤꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏꯕꯅꯤꯗ ꯏꯃꯥꯁꯦ ꯋꯥꯈꯜ ꯇꯥꯒꯦ ꯍꯥꯏꯔꯗꯤ ꯅꯍꯥꯟꯅ ꯇꯥꯕ ꯌꯥꯔꯕꯅꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯐꯅꯕ ꯉꯥꯡꯂꯤ ꯆꯩꯔꯤ ꯃꯌꯥꯝꯁꯦ ꯃꯤ ꯎꯁꯤꯠꯇꯕ ꯃꯅꯦꯝꯗ ꯊꯧꯒꯜꯂꯣꯟ ꯀꯥꯏꯕ ꯅꯨꯄꯤ ꯑꯣꯏꯅ ꯎꯕꯤꯔꯕꯅꯤ ꯑꯩꯈꯣꯏꯅ ꯋꯥ ꯑꯃ ꯍꯦꯛ ꯍꯥꯏꯔꯨꯕꯒ ꯏꯃꯥꯅ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯂꯧꯕꯒꯤ ꯃꯑꯣꯡꯁꯦ ꯑꯩꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯍꯧꯁꯤ ꯃꯤꯒꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕ ꯄꯥꯈꯪꯁꯤꯡꯗꯒꯤ ꯏꯃꯥꯅ ꯁꯦꯜ ꯂꯧꯊꯣꯛꯂꯒ ꯅꯨꯡꯉꯥꯏꯔꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯁꯤꯜꯂꯛꯂꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯁꯤꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩꯈꯣꯏ ꯑꯅꯤꯗ ꯂꯣꯏꯅ ꯇꯥꯏꯅꯗꯧꯔꯤꯕꯅꯤ ꯃꯥꯅꯤ ꯅꯨꯄꯥ ꯃꯣꯏꯅ ꯉꯝꯂꯦ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯟꯗꯕ ꯀꯩꯁꯨ ꯇꯧꯗꯕ ꯑꯣꯏꯅ ꯎꯕꯤꯗꯣꯏꯅꯤ ꯃꯃꯥ ꯑꯁꯤꯅ ꯇꯧꯔꯤꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯃꯌꯥꯝꯁꯤꯗꯤꯅꯦ ꯀꯩꯁꯨ ꯈꯪꯕ ꯎꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯗꯤ ꯏꯃꯤꯠꯅ ꯏꯈꯣꯡꯅ ꯇꯁꯦꯡꯅ ꯎꯔꯕꯅꯤ ꯅꯍꯥꯟꯁꯨ ꯅꯨꯄꯥ ꯄꯥꯈꯪ ꯑꯃꯒ ꯏꯃꯥꯒ ꯈꯨꯟꯗꯣꯟꯗ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯍꯧꯕꯗꯣ ꯏꯃꯤꯠꯁꯤꯅ ꯎꯔꯛꯂꯕꯅꯤ ꯃꯤꯅ ꯎꯔꯒꯅꯦ ꯃꯥꯏꯁꯦ ꯊꯥꯡꯒꯠꯅ ꯆꯠꯄ ꯉꯝꯃꯣꯏ ꯍꯥꯏꯕꯅꯤꯗ ꯏꯃꯥꯅꯗꯤ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯀꯔꯤꯁꯨ ꯈꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔ ꯑꯃꯗꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯇꯥꯎꯔꯒ ꯂꯩꯔꯤꯕꯁꯦ ꯑꯗꯨꯅꯤ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯏꯋꯥꯁꯨ ꯂꯧꯕꯤꯗꯦ ꯑꯗꯨꯅ ꯃꯆꯥꯁꯤꯡꯗ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯂꯒ ꯈꯪꯍꯟꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯌꯦꯡꯋꯥꯏ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯍꯦꯛ ꯊꯣꯛꯂꯦꯅ ꯈꯜꯂꯣꯅꯦ
ꯑꯩꯈꯣꯏ ꯑꯅꯤꯗ ꯂꯣꯏꯅ ꯇꯥꯏꯅꯔꯛꯇꯣꯏꯅꯦ ꯍꯥꯏꯕ ꯑꯈꯪꯕ ꯈꯔꯅꯗꯤ ꯑꯗꯨꯝ ꯏꯐ ꯐꯅ ꯍꯥꯏꯕꯤꯅꯤ ꯑꯗꯨꯕꯨ ꯈ꯭ꯋꯥꯏ ꯂꯨꯔꯤꯕꯁꯦ ꯅꯅꯥꯎ ꯅꯨꯄꯥꯒ ꯏꯇꯩꯒꯅꯤ ꯃꯤꯍꯨꯟꯁꯨ ꯃꯤ ꯈ꯭ꯋꯥꯏꯒ ꯃꯥꯟꯅꯗꯦꯗꯣ ꯑꯩꯗꯤ ꯈꯜꯂꯨꯔꯒ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤꯗ ꯌꯥꯔꯦꯁꯦ ꯀꯩꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯌꯥꯝ ꯐꯖꯕ ꯋꯥꯁꯨ ꯅꯠꯇꯦ ꯏꯆꯤꯜ ꯏꯅꯥꯎꯕꯨ ꯑꯃꯨꯛꯅꯦ ꯂꯥꯟꯅ ꯁꯟꯗꯣꯛꯄꯤꯈꯤꯅꯤ ꯋꯥꯔꯦꯝ ꯉꯥꯡꯅꯩ ꯍꯥꯏꯗꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯌꯥꯝꯅ ꯂꯨꯔꯦ ꯍꯥꯏꯁꯤꯅꯤꯀꯣ ꯍꯤꯡꯕꯗ ꯑꯩꯈꯣꯏꯅ ꯑꯃ ꯉꯥꯡꯅꯤ ꯏꯇꯨꯡꯗꯅ ꯃꯤꯅ ꯑꯃ ꯍꯥꯏꯅꯤ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯂꯩꯇꯕ ꯌꯥꯗꯦ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯑꯗꯨꯗ ꯏꯕꯦꯂꯩꯗꯣ ꯃꯃꯧ ꯑꯅꯤꯕꯨ ꯀꯧꯗꯨꯅ ꯏꯃꯨꯡ ꯆꯪꯂꯛꯂꯤ ꯍꯥꯏ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯅꯦ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯅꯈꯣꯏꯕꯨ ꯀꯅꯥꯁꯨ ꯂꯩꯇꯕ꯭ꯔꯅꯦ ꯌꯥꯆꯪꯂꯛꯄꯁꯤꯗ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯑꯃꯨꯛ ꯋꯥꯔꯦꯝ ꯉꯥꯡꯗꯨꯅ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯕ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯀꯣꯟꯊꯣꯡ ꯍꯦꯛ ꯆꯪꯂꯛꯄꯗꯒꯤꯅꯤ ꯃꯅꯥꯁꯤꯡꯁꯦ ꯂꯣꯏꯅ ꯄꯪꯂꯕ꯭ꯔꯥ ꯈꯪꯗꯦꯕ ꯃꯅꯦꯝꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯃꯃꯧ ꯑꯍꯟꯅ ꯈꯨꯝꯃꯤ ꯍꯣ ꯇꯥꯏꯌꯦ ꯏꯃꯥ ꯏꯅꯥꯎ ꯏꯕꯥꯅꯤ ꯃꯌꯥꯏ ꯀꯥꯟꯗ ꯂꯩꯌꯦ ꯁꯣꯝꯗ ꯑꯣꯏꯅ ꯆꯪꯕꯤꯔꯛꯑꯣ ꯏꯃꯥ ꯏꯕꯦꯂꯩꯁꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯋꯥ ꯉꯥꯡꯂꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯤ ꯀꯔꯤꯕꯨ ꯇꯧꯔꯤꯅꯣ ꯈꯪꯗꯦꯕ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯗꯣ ꯅꯣꯏꯕꯨ ꯑꯃꯠꯇ ꯇꯥꯗ꯭ꯔꯣ ꯂꯩꯀꯥꯏ ꯀꯣꯏꯔꯨꯕꯗꯒꯤ ꯑꯩꯅ ꯀꯧꯕ ꯇꯥꯕꯗꯒꯤ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯂꯒ ꯂꯩꯔꯤꯔꯥ ꯍꯥꯏꯕ ꯑꯩꯗꯤꯅꯦ ꯑꯗꯨꯒꯨꯝꯕ ꯍꯨꯔꯥꯟ ꯆꯤꯊꯤꯒꯤ ꯊꯕꯛꯇꯣ ꯀꯌꯥ ꯄꯥꯝꯗꯦꯀꯣ ꯅꯣꯏꯗ ꯍꯥꯟꯅꯗꯒꯤꯁꯨ ꯍꯥꯏꯔꯤꯕꯗꯨꯅꯤ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯑꯗꯨꯝꯕ ꯃꯤꯅ ꯏꯊꯛꯇ ꯋꯥ ꯉꯥꯡꯗꯧꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯗꯦ ꯏꯆꯥꯁꯤꯡꯗꯁꯨ ꯅꯣꯏ ꯄꯨꯁꯤꯜꯂꯛꯇ꯭ꯔꯤꯀꯥꯟꯗ ꯍꯥꯟꯅ ꯈꯪꯍꯟꯈ꯭ꯔꯕꯅꯤ ꯏꯃꯥ ꯀꯩꯁꯨ ꯆꯠꯇꯤꯌꯦ ꯏꯆꯦꯒ ꯋꯥꯔꯤ ꯑꯃ ꯁꯥꯔꯤꯉꯩ ꯏꯃꯥꯅ ꯀꯧꯕꯗꯣ ꯇꯥꯍꯧꯗꯕꯅꯤ ꯅꯣꯏ ꯑꯅꯤꯗꯤ ꯑꯩ ꯂꯩꯇ꯭ꯔꯤꯉꯩ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯍꯥ ꯅꯣꯏꯁꯨ ꯍꯧꯔꯕ꯭ꯔꯣ ꯃꯅꯦꯝꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯤꯉꯩ ꯏꯃꯨꯡꯁꯤ ꯃꯥꯡꯅꯕ ꯃꯧ ꯃꯁꯦꯜ ꯄꯨꯟꯁꯤꯜꯂꯒ ꯋꯥꯇꯥꯅꯕꯗꯣ ꯀꯩ ꯋꯥꯅꯣ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯃꯤ ꯑꯇꯩꯅ ꯇꯧꯔꯒ ꯑꯩꯈꯣꯏꯗ ꯇꯥꯏꯅꯕꯗꯨꯗꯤ ꯇꯧꯕꯤꯔꯛꯀꯅꯨ ꯏꯃꯨꯡꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯌꯨꯝꯁꯤꯒꯤ ꯃꯥꯡꯅꯕ ꯍꯥꯏꯗꯨꯅ ꯅꯣꯡꯃꯇ ꯁꯤꯟꯈꯤꯗ꯭ꯔꯤ ꯄꯨꯟꯁꯤꯁꯤꯅ ꯍꯤꯡꯂꯤ ꯃꯈꯩꯁꯨ ꯁꯤꯟꯖꯔꯣꯏ ꯐꯩ ꯅꯈꯣꯏꯅꯕꯨ ꯋꯥꯈꯜ ꯇꯥꯔꯕꯗꯤ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯤ ꯏꯍꯦ ꯋꯥ ꯉꯥꯡꯅꯔꯒ ꯂꯩꯔꯤꯉꯩ ꯏꯀꯥꯎꯕꯨ ꯀꯥꯎꯏ ꯁꯦ ꯄꯨꯛꯂꯥꯎꯕꯤꯁꯦ ꯐꯖꯅ ꯊꯣꯡꯉꯨ ꯉꯁꯤꯗꯤ ꯄꯦꯟꯈꯩ ꯆꯥꯊꯣꯛꯀꯦ ꯉꯥ ꯆꯥꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯏꯁꯨꯁꯤꯡꯗꯤ ꯀꯗꯥꯏ ꯆꯠꯈꯤꯒꯦ ꯂꯩꯕ ꯑꯃꯠꯇ ꯎꯗꯦꯅ ꯃꯅꯦꯝꯅ ꯉꯥ ꯄꯨꯔꯛꯄꯗꯨꯗ ꯃꯃꯧ ꯑꯅꯤꯗꯣ ꯋꯥꯈꯜ ꯑꯗꯨꯃꯛ ꯇꯥꯔꯦ ꯍꯧꯖꯤꯛꯇꯅꯤ ꯃꯅꯦꯝꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯇꯧꯊꯣꯔꯛꯂꯤꯕ ꯃꯑꯣꯡꯁꯤꯗ ꯑꯅꯤꯗꯨ ꯍꯥꯟꯅꯗꯒꯤ ꯈꯔ ꯁꯥꯎꯅꯤꯡ ꯂꯩꯕꯒ ꯉꯁꯤꯗꯤ ꯑꯁꯥꯎꯕꯗꯨ ꯐꯨꯗꯣꯔꯛꯂꯤ ꯀꯩꯅꯣ ꯀꯗꯥꯏꯗꯒꯤ ꯉꯥꯅꯣ ꯁꯤꯕꯣ ꯅꯍꯥꯟꯁꯨ ꯃꯤꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯗꯅ ꯉꯥ ꯑꯆꯧꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯏ ꯉꯁꯤꯅ ꯀꯔꯝꯕ ꯃꯤꯅ ꯑꯃꯨꯛ ꯂꯩꯔꯝꯕꯅꯣ ꯃꯤꯅ ꯏꯃꯥꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯏꯃꯥꯕꯨ ꯀꯩꯁꯨ ꯇꯥꯗꯕ꯭ꯔꯣ ꯅꯆꯥꯅꯨꯄꯥꯅ ꯈꯪꯂꯛꯑꯗꯤ ꯏꯃꯥ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏꯀꯣ ꯃꯧ ꯑꯍꯜ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯇꯧꯔꯒꯦ ꯍꯥ ꯃꯤꯅ ꯑꯩꯕꯨ ꯀꯜꯂꯛꯇꯅ ꯄꯉꯥꯡꯗ ꯉꯥꯡꯕꯗꯨ ꯅꯣꯏꯁꯨ ꯊꯥꯖꯔꯤꯕꯅꯤꯅꯦ ꯅꯅꯦꯝꯗ ꯑꯗꯨꯝꯕ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ ꯋꯥꯉꯥꯡꯗꯣ ꯇꯧꯒꯅꯨꯀꯣ ꯃꯤꯅ ꯏꯃꯨꯡ ꯀꯥꯏꯅꯕ ꯍꯥꯏꯔꯒ ꯃꯧ ꯅꯣꯏꯁꯨ ꯌꯥꯔꯤꯕꯅꯤꯅꯦ ꯍꯥ ꯑꯗꯨꯏ ꯋꯥ ꯅꯠꯇꯦ ꯏꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯑꯩꯈꯣꯏꯁꯨ ꯃꯤꯠꯅ ꯎꯔꯦ ꯏꯃꯥꯅ ꯐꯅ ꯇꯧꯗꯦꯅ ꯆꯦꯜꯂꯁꯨ ꯌꯥꯔꯔꯣꯏ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯣꯏꯅ ꯐꯪꯂꯒꯅꯤ ꯑꯩꯅ ꯍꯥꯏꯔꯛꯂꯤꯁꯦ ꯀꯔꯤ ꯈꯪꯗꯅ ꯅꯪꯅ ꯑꯩꯅ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯔꯒꯦ ꯍꯥ ꯅꯣꯏꯅꯦ ꯑꯩꯕꯨ ꯑꯔꯥꯟꯕ ꯇꯥꯅꯕ ꯁꯤꯟꯖꯒꯅꯨꯀꯣ ꯑꯩꯅ ꯁꯥꯔꯣꯛꯂꯕꯗꯤꯅꯦ ꯏꯆꯥꯁꯤꯡꯗ ꯇꯝꯊꯣꯛꯂꯒ ꯅꯣꯏ ꯅꯅꯝ ꯇꯞꯄ ꯃꯈꯩ ꯐꯨꯍꯟꯕ ꯉꯝꯃꯤꯀꯣ ꯍꯥꯏꯕ ꯌꯥꯔꯅꯤ ꯍꯥꯏꯗꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕꯗꯨꯁꯨ ꯇꯧꯅꯨ ꯑꯩꯅ ꯃꯤꯒꯤ ꯑꯃꯗꯤ ꯏꯃꯨꯡꯁꯤꯒꯤ ꯃꯥꯡꯅꯕ ꯉꯁꯤ ꯐꯥꯎꯕꯗ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ ꯏꯃꯥꯅꯕꯨꯗꯤ ꯇꯧꯗꯦꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯃꯌꯥꯝꯁꯤꯅ ꯀꯔꯤ ꯑꯣꯏꯅ ꯂꯧ ꯍꯥꯏꯕꯅꯣ ꯅꯍꯥꯟꯁꯨ ꯈꯨꯟꯗꯣꯟꯗ ꯅꯨꯄꯥ ꯑꯃꯒ ꯁꯤꯡꯖꯨ ꯆꯥꯔꯒ ꯅꯣꯛꯇꯅ ꯂꯩꯍꯧꯕꯗꯣ ꯏꯅꯥꯎ ꯏꯕꯥꯅꯤꯅ ꯂꯣꯏꯅ ꯎꯍꯧꯔꯕꯅꯤ ꯑꯁꯤꯇꯁꯨ ꯅꯠꯇꯦ ꯉꯔꯥꯡꯁꯨ ꯏꯃꯥꯒ ꯄꯥꯈꯪ ꯑꯃꯒ ꯄꯣꯠꯐꯝ ꯐꯝꯕꯤ ꯏꯅꯦꯒꯤꯗ ꯂꯩꯍꯧꯕꯗꯣ ꯂꯣꯏꯅ ꯈꯪꯉꯤ ꯃꯤꯅ ꯏꯃꯥꯒꯤ ꯃꯔꯝꯗ ꯍꯥꯏꯅꯔꯤꯕ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯔꯥꯟꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯤꯅ ꯏꯊꯛꯇ ꯋꯥ ꯍꯥꯏꯔꯛꯂꯤꯕꯁꯦ ꯃꯔꯝ ꯆꯥꯕꯩ ꯃꯤꯠꯅ ꯈꯣꯡꯅ ꯎꯕꯩꯅꯤ ꯃꯤꯁꯨ ꯀꯩꯁꯨ ꯈꯪꯗꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯇꯧꯁꯨ ꯇꯧꯗꯕ ꯊꯕꯛꯇ ꯇꯧꯋꯦꯅ ꯍꯥꯏꯔꯛꯂꯗꯤ ꯏꯃꯥꯒꯤꯗꯃꯛ ꯅꯃꯧ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯗꯅ ꯄꯥꯝꯕꯣꯝ ꯇꯤꯡꯗꯧꯗꯣ ꯏꯃꯥꯅ ꯑꯔꯥꯟꯕ ꯇꯧꯔꯝꯂꯕꯅꯤꯅ ꯉꯛ ꯐꯥꯎꯕ ꯅꯣꯡꯈꯠꯂꯒ ꯆꯠꯄ ꯉꯝꯗ꯭ꯔꯤ ꯃꯤꯗꯨꯗ ꯑꯣꯟꯈꯠꯂꯒ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯕ ꯉꯝꯗ꯭ꯔꯤ ꯅꯣꯏꯅꯦ ꯌꯥꯝ ꯍꯦꯟꯃꯜꯂꯦꯀꯣ ꯑꯩꯉꯣꯟꯗ ꯅꯣꯏꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯈꯔꯗꯤ ꯍꯦꯜꯂꯕꯅꯤ ꯑꯩꯅ ꯇꯧꯔꯤꯗꯣ ꯅꯣꯏꯒꯤ ꯈꯜꯂꯒꯅꯤ ꯑꯗꯨꯒ ꯃꯤꯇꯣꯞꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯕꯒꯤ ꯍꯛ ꯂꯩꯇꯦ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯇ ꯆꯦꯡ ꯆꯔꯥ ꯑꯃ ꯂꯦꯝꯅ ꯄꯤꯔꯛꯄ ꯅꯠꯇꯦ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯉꯝꯅꯕ ꯇꯧꯕꯅꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯉꯝꯅꯕ ꯍꯣꯠꯅꯕꯅꯤ ꯃꯁꯤꯗ ꯃꯣꯏꯒꯤ ꯋꯥ ꯇꯥꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯑꯃꯔꯣꯝꯗ ꯌꯥꯝ ꯆꯨꯝꯃꯤ ꯃꯤꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯅꯣꯡꯃꯇ ꯆꯦꯡ ꯆꯔꯥ ꯑꯃ ꯄꯤꯔꯛꯇꯦ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯈꯨꯜ ꯑꯃ ꯄꯥꯜꯂꯤꯕꯁꯦ ꯇꯔꯥꯏꯅ ꯈꯟꯕꯗꯤ ꯌꯥꯔꯣꯏꯌꯦ ꯃꯈꯣꯏꯅ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯨꯡꯉꯥꯏꯅ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯁꯦ
ꯂꯩꯕ ꯐꯪꯂꯣꯏꯗꯣꯏꯅꯤ ꯏꯁꯥꯅ ꯄꯥꯝꯕ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯠꯄ ꯍꯥꯏꯕꯁꯦ ꯌꯥꯔꯛꯇꯕ ꯃꯇꯥꯡꯁꯨ ꯂꯥꯛꯄꯅꯤ ꯏꯃꯥꯕꯨ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯁꯥꯗꯅ ꯄꯥꯈꯪ ꯑꯃꯗ ꯂꯩꯕ ꯌꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯏꯃꯥꯅ ꯃꯤꯅꯝꯗꯨꯅ ꯂꯩꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯏꯃꯥꯕꯨ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯈꯜꯂꯝꯂꯁꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯥꯏꯇꯣꯝ ꯇꯥꯗꯨꯅ ꯑꯋꯥꯕꯗ ꯄꯤꯛ ꯊꯟꯗꯨꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤꯕꯁꯨ ꯌꯥꯏ ꯃꯁꯤ ꯄꯨꯝꯕꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯈꯟꯊꯕꯤꯌꯨ ꯑꯗꯨꯒ ꯏꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯗꯣ ꯈꯟꯕꯤꯌꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃ ꯍꯧꯈ꯭ꯔꯦ ꯉꯁꯤꯗꯤ ꯏꯕꯦꯂꯩꯗꯨ ꯀꯥꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯇꯦ ꯃꯃꯧ ꯑꯅꯤꯗꯨꯁꯨ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯅꯤ ꯃꯅꯦꯝꯅ ꯉꯁꯤꯒꯤ ꯃꯄꯥꯟ ꯐꯥꯎꯕ ꯊꯣꯛꯂꯛꯇꯕꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯏꯅꯥꯎ ꯏꯃꯥꯗꯨꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯉꯁꯤꯒꯤ ꯃꯁꯛ ꯐꯥꯎꯕ ꯎꯗꯦꯅꯦ ꯃꯁꯥꯒ ꯉꯝꯗꯕ ꯌꯥꯎꯔꯖꯥꯠꯂꯣ ꯈꯪꯗꯦꯅꯦ ꯏꯆꯦ ꯑꯝꯇ ꯆꯪꯂꯒ ꯍꯪꯉꯨꯁꯦ ꯃꯁꯥ ꯉꯝꯗꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯉꯔꯥꯡꯁꯨ ꯉꯥ ꯍꯥꯎꯅ ꯊꯣꯡꯉꯨ ꯆꯥꯗꯣꯏꯅꯤ ꯍꯥꯏꯔꯝꯂꯒ ꯆꯥꯗꯅ ꯇꯨꯝꯈꯤꯕꯅꯤ ꯍꯣꯏꯅꯦ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ ꯉꯔꯥꯡ ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯥꯡꯕꯗꯨꯗ ꯁꯥꯎꯗꯨꯅ ꯇꯧꯔꯤꯖꯥꯠꯂꯣ ꯑꯗꯨꯒꯤ ꯑꯣꯏꯔꯝꯂꯕꯗꯤ ꯏꯃꯥꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯨꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯏꯃꯥꯅ ꯑꯍꯟꯅꯤ ꯏꯃꯥꯕꯨ ꯑꯩꯈꯣꯏꯅ ꯋꯥꯔꯧꯍꯟꯕ ꯍꯥꯏꯕꯁꯦ ꯆꯨꯝꯗꯦ ꯏꯆꯦꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯅꯅꯥꯎ ꯅꯨꯄꯥꯁꯨ ꯉꯟꯇꯥ ꯍꯧꯗꯨꯅ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯏꯇꯩꯗꯤ ꯂꯩꯕ ꯎꯗꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯅꯇꯩꯗꯣ ꯑꯌꯨꯛ ꯉꯟꯅ ꯃꯇꯥꯎ ꯎꯅꯔꯨꯅꯤ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯨꯏꯅ ꯄꯟꯊꯔꯒ ꯂꯩꯔꯒꯨꯝꯁꯤ ꯀꯩꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯑꯅꯤꯗꯁꯨ ꯏꯕꯦꯂꯩꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤ ꯏꯕꯦꯂꯩꯗꯨ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯃꯧ ꯑꯅꯤꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯃꯅꯦꯝꯕꯨ ꯀꯧꯏ ꯏꯃꯥ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯁꯤꯕꯣ ꯏꯕꯦꯂꯩꯁꯨ ꯑꯣꯟꯊꯣꯔꯛꯂꯒ ꯈꯨꯝꯃꯤ ꯀꯩꯁꯨ ꯇꯧꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯧꯒꯠꯀꯦ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯑꯅꯤꯕꯣ ꯏꯃꯥꯗ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯏꯃꯥ ꯅꯃꯧꯁꯤꯡꯅ ꯉꯔꯥꯡ ꯍꯥꯏꯈꯤꯕꯗꯣ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥꯗ ꯉꯥꯡꯂꯣꯏꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯈ꯭ꯔꯦ ꯅꯃꯧꯁꯤꯡꯕꯨ ꯑꯄꯪꯕꯤꯅꯤ ꯈꯜꯂꯒ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥ ꯀꯔꯤꯒꯤ ꯏꯃꯧꯅ ꯂꯥꯟꯒꯅꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩ ꯑꯩꯅ ꯏꯃꯧꯁꯤꯡꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯔꯒ ꯂꯩꯗꯧꯕꯅꯤ ꯃꯁꯤꯒꯤ ꯃꯍꯨꯠ ꯑꯩꯅ ꯑꯣꯏꯅ ꯉꯥꯎꯊꯣꯛ ꯂꯥꯡꯊꯣꯛꯂꯒ ꯂꯩꯔꯦ ꯅꯈꯣꯏ ꯑꯅꯤꯅ ꯏꯃꯥꯕꯨ ꯋꯥꯈꯜ ꯇꯥꯍꯟꯕꯤꯗꯨꯅ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯗ ꯑꯃꯨꯛ ꯄꯣꯛꯍꯟꯕꯤꯔꯦ ꯏꯃꯥꯅ ꯇꯧꯔꯤꯕ ꯑꯁꯣꯏꯕ ꯃꯌꯥꯝꯁꯦ ꯏꯃꯥ ꯋꯥꯈꯜ ꯍꯥꯟꯅ ꯈꯟꯊꯍꯧꯗ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯏꯃꯥꯕꯨ ꯅꯈꯣꯏꯅ ꯑꯃꯨꯛꯇ ꯉꯥꯛꯎꯀꯣ ꯑꯆꯧꯕꯒ ꯑꯇꯣꯡꯕꯒꯁꯨ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯣꯏꯕꯁꯦ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩꯕꯨ ꯀꯩꯁꯨ ꯅꯨꯡꯁꯤꯕꯤꯔꯣꯏ ꯊꯤꯅ ꯆꯩꯔꯛꯀꯅꯤ ꯅꯈꯣꯏꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯃꯣꯏ ꯑꯅꯤꯗ ꯋꯥꯐꯝ ꯑꯁꯤ ꯂꯣꯠꯇꯨꯅ ꯊꯝꯂꯝꯕ ꯏꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨꯅꯦ ꯐꯅ ꯂꯣꯠꯇꯨꯅ ꯊꯝꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯇꯝ ꯑꯃꯗ ꯑꯗꯨꯃꯛ ꯈꯪꯂꯛꯀꯅꯤ ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯕ ꯉꯝꯒꯅꯤ ꯅꯈꯣꯏ ꯑꯅꯤꯅ ꯏꯆꯥꯅꯨꯄꯥ ꯑꯅꯤ ꯃꯕꯨꯛ ꯈꯔ ꯐꯥꯊꯕꯤꯌꯨꯀꯣ ꯃꯇꯝꯗꯨꯗ ꯏꯃꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯅ ꯇꯧꯖꯔꯨꯕ ꯐꯠꯇꯕ ꯊꯕꯛꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯈꯣꯏ ꯑꯅꯤꯕꯨꯁꯨ ꯏꯀꯥꯏ ꯐꯤꯔꯨꯞ ꯅꯪꯍꯜꯂꯦ ꯏꯃꯥ ꯅꯃꯧꯁꯤꯡꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯏꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯏꯃꯥꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯅꯆꯥꯅꯨꯄꯥ ꯑꯅꯤꯕꯨꯁꯨ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯅꯤꯅ ꯐꯖꯅ ꯍꯥꯏꯒꯅꯤ ꯃꯁꯤꯒꯤꯗꯃꯛ ꯏꯃꯥꯅ ꯀꯩꯁꯨ ꯋꯥꯕꯤꯒꯅꯨ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇꯕꯅꯤꯅ ꯍꯧꯒꯠꯂꯁꯤ ꯏꯃꯥꯅ ꯑꯗꯨꯝꯅ ꯂꯩꯕꯗꯣ ꯅꯃꯧ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯟꯅꯒꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯁꯤ ꯏꯃꯥꯅ ꯉꯔꯥꯡ ꯉꯥ ꯍꯥꯎꯅ ꯊꯣꯡꯉꯨ ꯍꯥꯏꯔꯝꯕꯗꯣ ꯊꯣꯡꯂꯕꯅꯤ ꯏꯃꯥꯅ ꯆꯔꯥ ꯍꯦꯟꯗꯨꯅ ꯇꯨꯝꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯏꯔꯨ ꯃꯥꯏꯊꯕꯤꯔꯣ ꯅꯃꯧꯅ ꯆꯥꯛ ꯂꯣꯏꯔꯕꯅꯤ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯏꯃꯥ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯍꯧꯒꯠꯂꯒꯦ ꯅꯈꯣꯏꯁꯨ ꯑꯇꯩ ꯇꯧꯒꯗꯕ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯏꯕꯦꯂꯩꯁꯨ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯃꯅꯦꯝꯅ ꯋꯥꯈꯜ ꯇꯥꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯕꯛ ꯆꯠꯊꯣꯛꯅꯔꯨꯕ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯍꯜꯂꯛꯂꯤ ꯃꯈꯣꯏꯅ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯌꯥꯏ ꯀꯥꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨꯕꯨ ꯀꯧꯊꯣꯛꯂꯒ ꯃꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯅꯩ ꯀꯩꯒꯤꯅꯣ ꯅꯈꯣꯏꯅ ꯅꯍꯥꯟ ꯃꯈꯩ ꯏꯃꯥꯒꯤ ꯋꯥꯔꯤꯁꯤ ꯂꯣꯠꯇꯨꯅ ꯊꯝꯃꯤꯅꯦ ꯃꯤꯅ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯈꯪꯗꯕꯅꯤna ꯏꯉꯛ ꯉꯛꯎꯔꯦ ꯅꯍꯥꯟ ꯃꯈꯩ ꯇꯥꯗꯕꯒꯤ ꯇꯧꯕꯅꯤ ꯉꯁꯤꯗꯤ ꯈꯪꯂꯕꯅꯤꯅ ꯋꯥꯔꯤꯗꯣ ꯂꯣꯠꯇꯕꯤ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯌꯨ ꯃꯇꯩꯅ ꯉꯁꯤ ꯁꯥꯎꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯄꯗꯨꯗ ꯃꯧ ꯑꯇꯣꯝꯕꯤꯗꯨꯗꯤ ꯃꯁꯥꯗꯨ ꯀꯤꯖꯕ ꯐꯥꯎꯔꯝꯃꯤ ꯅꯣꯡꯃꯇ ꯑꯁꯥꯎꯕ ꯎꯗꯕꯅꯤ ꯉꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯎꯠꯂꯛꯄ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯉꯛꯁꯨ ꯉꯛꯂꯕꯅꯤ ꯃꯄꯨꯔꯣꯏꯕꯅ ꯁꯥꯎꯕꯗꯨ ꯐꯅꯕ ꯍꯥꯏꯗꯨꯅ ꯇꯞꯅ ꯊꯦꯝꯖꯤꯜꯂꯤ ꯃꯣꯏ ꯇꯥꯆꯧ ꯑꯃꯨꯛꯇ ꯁꯥꯎꯕꯤꯈꯤꯅꯨ
ꯋꯥꯐꯝꯁꯦ ꯐꯖꯕ ꯋꯥꯁꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗꯕꯅꯤ ꯏꯃꯥꯕꯨ ꯑꯩꯈꯣꯏꯅ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯋꯥꯈꯜ ꯇꯥꯍꯟꯅꯕ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯍꯣꯠꯅꯔꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯨ ꯋꯥꯈꯜ ꯇꯥꯔꯦ ꯑꯗꯨꯅ ꯋꯥꯐꯝꯁꯦ ꯑꯃꯨꯛ ꯁꯥꯡꯗꯣꯛꯂꯒꯨꯝꯁꯤ ꯏꯃꯥꯁꯨ ꯃꯁꯥꯅ ꯃꯔꯥꯜ ꯄꯨꯝꯕ ꯌꯥꯖꯔꯕꯅꯤ ꯏꯃꯥꯗ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯔꯒ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯍꯟꯕꯒꯤ ꯊꯕꯛꯇꯣ ꯇꯧꯔꯒꯨꯝꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯏꯕꯦꯂꯩꯁꯨ ꯆꯪꯂꯛꯂꯦ ꯃꯆꯥ ꯃꯃꯧꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕ ꯄꯨꯝꯕ ꯂꯣꯏꯅ ꯇꯥꯍꯧꯔꯕꯅꯤ ꯑꯗꯨꯅ ꯃꯥꯁꯨ ꯃꯆꯥ ꯑꯅꯤꯕꯨ ꯁꯥꯎꯗꯅꯕ ꯍꯥꯏꯗꯨꯅ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ ꯑꯆꯧꯕ ꯑꯇꯣꯝꯕ ꯅꯈꯣꯏ ꯑꯅꯤ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥꯒꯤ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜꯅ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯊꯣꯛꯄꯅꯤ ꯏꯃꯧꯁꯤꯡꯗ ꯇꯥꯏꯅꯕꯤꯒꯅꯨ ꯃꯈꯣꯏꯗꯤ ꯏꯃꯥꯕꯨ ꯋꯥꯈꯜ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯖꯔꯕꯤꯅꯤ ꯏꯃꯧꯁꯤꯡꯅ ꯀꯟꯅ ꯍꯣꯠꯅꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯏꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯇꯧꯖꯔꯨꯕ ꯂꯪꯖꯔꯨꯕ ꯏꯔꯥꯜ ꯄꯨꯝꯕ ꯈꯪꯂꯦ ꯅꯈꯣꯏ ꯏꯃꯥꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯕꯦꯂꯩꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯍꯥꯏꯖꯕꯗꯒꯤ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯃꯃꯥꯒꯤ ꯃꯔꯥꯜꯗꯣ ꯉꯥꯛꯄꯤꯔꯝꯃꯤ ꯑꯗꯨꯅ ꯏꯕꯦꯂꯩꯁꯨ ꯋꯥꯈꯜ ꯇꯥꯗꯨꯅ ꯃꯆꯥ ꯃꯃꯧꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯀꯩꯊꯦꯜ ꯊꯣꯛꯇꯨꯅ ꯁꯦꯜ ꯇꯥꯜꯂꯝꯃꯤ ꯃꯃꯥꯒꯤ ꯑꯍꯣꯡꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯃꯆꯥ ꯃꯃꯧꯁꯤꯡꯗꯣ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ ꯑꯁꯨꯝꯅ ꯏꯃꯨꯡꯗꯨꯒꯤ ꯃꯤ ꯈꯨꯗꯤꯡ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ